Lamdam Asida tangdu leitaba laknaba Khut Thanararoisi Haina Achouba Lup Kharana Nongma-Nini Asida Phongdorakpa Yai haibagi inggit Chief Minister Nongthombam Biren House thamkhre. Wafam asing asidagi famba haukiba taruk suba Manipur Legislative Assembly gi ngasi chatakiba session da aruiba agenda oina motion of thanks to the governor's address ki matangda pukhalakiba discussion da Chief Minister na phongdokibane. Motion aduda opposition ki member apumna pukhalakiba wafam sing sengdokladuna house ki leader su oiriba Chief Minister Nongthombam Biren hai Manipura hauzik thokliba irang asi karidagi haurakibano haibasi aikoi puna wakal taminaba watpa maramna irang asi sangthabane matam kharagi mamangda Guwahati da satuna kuki job furup ki MLA kharaga unaba laiki unaba adu makoina su atopa singda khanghanba pamkide masida sunatana kuki gi CSO kharaga su unaba matamda photo fauba kaptana ba makoina hairakpa lai adubu record oina thamhauna ba photo amade kaminaki Kuki gi CSO kharaga unaki ba adu miyam khangnarakpadagi CSO gi mihut kharada akanba threat tawrakpa fawba yauki masina hauzik thokliba irang asigi haurakfam ningthina khangdri amade irang asi loishina ba khonabada pukjel sengnadi haibadu takli illegal immigrants singna Manipur gi demography da chauna akaiba pire haibasida yaningdaba miyoi sing leiri masina su irang asi loishina ba khonabada thinthabane masida sunatana handakta Manipur laklamba opposition gi leader Rahul Gandhi masamaksu irang asigi haurakfam khangnaba khonabagi mami takide tongan ba CSO amade lengaki mercenary sengunaduna irang asi karidagi haurakibano haibadu khangdoknaba khonabagi mahut relief camp ta leiba imaging amadi governor unaram laga hanki Asida NRC chananaba state government yauna ching amasung tampaki CSO singna center da akanba pressure piri amaromda Manipur da NRC chanabagi mawong asi Supreme Court ki meeting makhada thabak paikhatlabadi yaningbagi apamba kuki gi maikaidagi phongdoknaba yaure masida sunatana lamdam asida tangdu leitanaba leiminanaba Achouba Lup Kharana Nongma-Nini Asida Khut Thanararoisi matangda wafam khara Phongdorakpa Yai haibagi thajaba lei loinana center na su nakal animaki miyoi sing kauduna wari sanaba yabagi oithokpa lei haina Chief Minister Nongthombam Biren makhatana house thamki ngasigi governor address ki thagat wahai gi matangda sathakiba discussion adu Health and Family Welfare Minister Dr. Sapam Ranjanna pukhalaki aduga Water Resource Minister Wangbung Nyumaina second tauki motion adugi discussion da opposition gi maikidagi CLP gi leader su oiriba MLA Okram Ibobi MLA K Ranjit amadi MLA K Megasandrana governor gi address adu MN taunaba makoi gi oiba observation sing thamki opposition members sing gi observation adu da Chief Minister Nongthombam Biren sengdoklaba matong speaker na amendment motion withdraw tokibaga loinana motion adu adopt tawre haina lauthoki NRC National Registration of Citizenship Masi Huzik Aikoigi Ichilinauk Singdu this height Mogi apex body minasu provided under the if the Supreme Court agree to supervise or Supreme Court supervision Makada Wergadi Moy Adusu Yaningi having more Phongdorakpa press statement Holokre Narang Nahan Maksu Amnungaiba Moki Lup Kharadagi organization Kharadagi Koi sing the poppy drugs poppy Thariba drug Thariba Tawba Mayam Sekoi totally Masi Koi Thingadabni Haiba Holokre am positive way port Mayamalai Aduna Huzik ꯑꯩꯈꯣꯏꯒꯤ core issue ꯍꯥꯏꯔꯒꯗꯤ illegal migrants ꯈꯪꯗꯣꯛꯄꯒꯤ ꯄꯣꯠ ꯑꯃꯈꯛ NRC ꯗꯨ ꯂꯥꯛꯑꯕꯅꯤꯅ NRC ꯗꯨ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯛꯑꯕꯅꯤꯅ ꯁꯣꯝꯗꯒꯤꯁꯨ NRC ꯇꯧ ꯍꯥꯏꯕꯅꯤꯅ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯗ meeting point ꯑꯃ honorable speaker sir ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯏ ꯁꯦꯟꯇꯔꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯇꯤꯝ ꯁꯣꯏꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯉꯁꯤ ꯍꯌꯦꯡꯁꯤꯗꯁꯨ ꯁꯦꯠ ꯃꯅꯨꯡꯗ ꯑꯆꯧꯕ ꯒ꯭ꯔꯨꯞ ꯈꯔ ꯑꯩꯈꯣꯏ ꯄꯤꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯅꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯅꯔꯣꯏꯁꯤ ꯍꯥꯏꯕꯒꯤ announcement ꯂꯥꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ